Phungyar da Haojik2 ODB Pibam ni haiba. Tata la Ungradle Shipa Gari Shini Kespora Zang Laga Phungyaram Kana the Designer Mom Kan Sagla Kasham Gaini Anung Sagar Yaruri nearly a some rifle Raja and Masa Pimer the Avungrapina come the cleaning. Awang Nongpoki Nupi any Delhi is a soak na fukri, Sienaba Mari Masakangle Padi Padri, Mainland India, Awang Nongpoki Mioising da Miot Minesa Tabagitaba Haojik2 Leptri, Nomaizu Numika Ayuk, Awang Nongpoki Nupi any Nupakrana, Furukang Lup Naiba Wahiwata Season Gang Saktuna Tatita when the Tawutanatana, Makwin Shitli Sari, but Pirol Power, Segai do no molest of Peri. Assam the Nupiamaga, Nagalengi, Dimapurigi Nupiamaga. Kha thangba Delhi ki Nehru Place ta Nomaizu numiki ayuk pung taruka makhairum tawada Kha thangba Delhi ki Eros Hotel manakta leiba sagi hotel amada sa thaklingaida nupa ani khakna makhoida phajadabu wahiwata sijinaduna karem kathaina duna lakna bawraki yamna thuna mafam adura leiramba nupa kharasu nupa sing adugi mating pangsinuna yauksilakpaga loinana irang adu sakthoraktuna nupa sing aduna makhoigi phirol segaiba masum furuk kanglup naiba wahiwata sijinaduna tathi tawaina tawbigi mathakta moles tokhibna hari nupi sing aduna phongdokhibada irang thopa matam adura yamlaba miyoi sing mafam aduda sangsilaki adumoina makhoigi mateng pangbinaba kanamata lekhiti makhoigi maraktagi kharadi mobile phone video namlaga lekhi haina maral sikhi police ki paun hai awaba taraba nupi sing adudagi PCR call ama Alkazi Police Station ayuk pung taret lom taapta laki khudak aduda mafam adura police ki team sanction ki amasung nupi ani do mafam adura leiramki nupi sing aduna phongdorak para nupa kangbu amana makhoida yamna phajada amasung Atibo wahi sizinaraga tathi tawoina tawrambadigi khut tharaki haina senior police officer amana phongdorakli officer aduna makhatana hai wakalak libi nupi sing adugi manungda amana wathok aduda makpu nupa sing aduna molest toki amasum hakki phirol phawa segai haina pali nupa sing aduna furuk kanglup naibu wahi wata sizinaraga makhoida tathi tawoina toki haina su nupi sing aduna maral siki Nupi amana hai makoina mafam adu thadolaga satnaba honabada mahakpu wakok sizinaraga attack toraki accusing aduna mahaki lambi thatpaga loinana karigumba thaudo adugi matangna wari sanarabadi makoi phattaba phal phangani haina scan khiyaki nupi ani adu aims the medical examination gi damak pukaki thaudo aduga mari lenana Kalkaji Police Station na Bharatiya Naya Sanitya gi section 11574 1263517 amasum 3/5 ki makhada FIR ama lokolaga thizin bawkri kariguma miyoi singadu makhoigi mamangna puthoklabadi masak takpa ngamgani haina nupi singaduna police ta phungdu hairi manaknak padalaiba CCTV futi singdagi police na thawdo adugi main accused mari masak khangdo pangamkri amasum police team sing accused singaduna lairamgani singnaba mafam kyara paksana thibu homgi thabak sathabrakri loidana thawdo adubu hoba miyoi kya su wong sathabagi thabak sathari hairi Haojik fawada miyoi singadu fakatpigi pawdi leitri hairi Tha asigi taraga nipanigi excise employees sing thabak leptori excise employees singi revised pay ROP 2016 implement tauna bahayra basunga si phawba lengana tasinadana leibigi mayukta all Manipur excise employees welfare association Manipur thasigi taraga nipanigi matam kaktaba sis work strike satharagan haina association asina phungdorakli seol asina hai association na hiramasigi matana lenga ta kyara khana ha hi balekri adubunga si phawba lenga na lokhatpham tokpa action amata lokhatpa lekri lenga ki thawong simak yamna lebuk thibani haina palladuna association na talib demand sing thabak to onthok tarabadi thasigi taraga nipanigi association matam kaktaba sis work strike satharagan hari Leingakna Thoksadana Leibasin Excise Department ki employees sing sound Khudong sadaba kya mayuknari haiba wafam thamladuna Leingakna Excise Department ki employees sing ROP 2016
national gi oina 2024 gi January amadagi satnakhiba aduga manana satnahangadabani amadi ration money hengatpa amasum sahi amada police personnel singumna excise personnel singsu tha tarau humdui pi phangangadabani haibu wafam thamlakli employee sing na thengnari bu Khudong sadaba sing asi yengduna Leingakna sungsoi soidan lokhatpam thokpa action sing lokhalakani haibigi thajaba lei haibu wafam su sirol asina makhatana phongdorakli Kamjong attack Myanmar gi KNAB PDF na satakhibani AR su yarongadra singnai belasif thasigi taret Indo Myanmar border gi manungsana Kamjong district ki naga gi khul ahum na sathakhibi attack Myanmar based over Koki National Army Burma KNAB amasum People Defense Force PDF na satakhibani attack adu da Assam Rifles su mating pangsinbra haibigi singnaba lei haina Soro village ki sip Phungraingam asarina maral sirakli pawamagi matung ina thaudu aduga mari lenana Phungraingam na attack adugi matang mayek singna pawdam ki madudi attack adu hakthengna thengna hawa miyoi singde attack adu satharakhiba miyoi sing aduna makhoi masa asi KNAB amasum PDF ni haina saktak sakhi madura sunatana NSA na makhoi gi miyoi sing hatkhiba hanagi thaudoki video amu ulaga thaudu adugi laman khumani haina su phongdo ramkhi hairi Paushna makatana hai numit aduda KNAB amasum PDF ki kedar sing aduna khul sing adu question duna thamlaba matungda attack adu satharakibani matam adura khul sing adugi akoi bida leiriba Assam Rifles ki kangbu na tumina yengduna lakhi madura sunatana Assam Rifles ki kangbu singi makai digi su khul tamna numai kapsilakpi ki makol su taki haina maral sirakhi paushna makatana hai Meetei-kuki ki attack adugi numit nini mangoina Assam Rifles ki kangbu na khul sing adu drone pairaga survey sathakibani madugi matung attack satharakpa sida AR gi khut yoram loi hainingai lethi panbayai KNAB amasum PDF ki kedar sing khul sing asiga taina ba border wangmada nakna leibigi pau phangwadigi makhoi sing asigi mating pangi haba wahauda khul sida AR gi personal sing sathok sasin tawbada khulna athingba piduna lakhibani mamang thakti AR na border pillar yengsina ba khulna lakpa si tha khara kanaraga lakpani dubo handakti sayola mada marirak mangarak survey gi ni haidun laklamki maduga ikan kanadana nagagi khul sing attack satharakliba sida AR gi khut yawridabigi maram leiti haina Phungraingam asari na makhatana maral siri Soro khul gi beles na Assam Rifles ta maral sira duna phongdokhibada wafam singa mana bamona namli amasung wangli gi khunja sing su phongdokladuna border area digi Assam Rifles sing lauthok piyo haina Manipur gi home minister wakat khiwi gi paus lekhrabani madura sunatana attack satharamli buma phamatuda maru oina namli village ta phangkhiba Nongmei maru gi tokningda India Leingakna Issue tawba maru ni haiwa kharasu phangmangam khibani haina su paus tu palakli कार लोक तासिन मद तारुक सिरी मरिसोकली हिमाचल प्रदेश की चबा डिस्ट्रिक्ट ngarang कार am aruba lok amada tasin mada Gujarat tourist manga yauna miyoi taruk sikibaga loina atoppa mari na aruba phibam na sokle haina police na phongdokli police officer lamana phongdokpagi matung na thaudo du nahan angan bada Chamba district ki Kakira area da thokibani mangna haki driver na control ngamhodabadigi car adu lambi dagi haidokraga aruba lok amada tasinbaduda miyoi taruk khudak sibaga loinana atoppa mari na soki laiki driver miyoi taruk tugi manung mangana Gujarat gi tourist singni amasum atoppa duna gari dugi driver ni han phongdok laduna maknaki asokpa sing adu Kangi district ki tandada leiba Rajendra Prasad Government Medical College ta pukatkibaga loinana makoi gi phibam su luna leiri tourist sing adu puraga car adu Manali dagi dalhosi tamna lakpagi lambi da laibak thiba thaudok tu thokhibani haina su makna phongdokli aduga tentak na sumna mayam na thamjagi haujikoi na di mayam pau matang ase lusinjaragi amasu makhata ba anoba update mayam pun ngai mina sena sinel sigi maikeri gi mayang pham da makhata na thamjari makhata ba anoba update mayam pun ngai mina si